Akasbani Imphal Moirangthem Ibehaibi pau pajari ahanbada maruiba pau. Council of Higher Secondary Education Manipur na loba class 12 parikha ki physics question paper leak oibaga mari leinana police na mioi ahunga chu phare. Akasbani Imphal na sinduna ngasi malengi nupi jingi numit thoram pangthokli. Central Industrial Security Force CIS lingkhat ki bagi yangkai taruk suba kumon thoram ngasi pangthokli amasung Pradhan Mantri Narendra Modi na hairi Bharat na lam khuding makta mai pakpa sina malem sinba thungbada anoba asa kya marum piri. Ain kaina pairiba khusukhlaising pikhalangnaba thakiba matam ngarang nungthil pung mari da loi khraba matungda security force ki apunba kangbu amana Imphal West, Imphal East, Champur, Thoubal, Kangching, Kangpopi, Bisnupur, Jiribam amasung Tamenglong jila gi mafung kayada thibu humbagi thabuk chathakre maduda punna khulai kuntha taru nomai maru chama kumapan pokhaiba yaba masak tariat ate polong kunmatwe amasung bunker tara manga thugai ki Security Force ne Imphal West jila gi lamsang police station gi makhada leiba Moidang Pok, Thoubal jila gi Nongpok Sekmai Police Station gi makhada leiba Langmai Thek Yerumching, Kangpopi jila gi Khengjang Khul amasung Tamenglong jila gi Kaimai Police Station gi Tatbung Khuldagi tongan ba makhal gi khusu khulaising amadi hand grenade sing phagat ki Kangpopi jila gi Harau Thelda ain kaina saramba bunker ahum amasung ke Langom amasung Khengjang da saramba bunker tarani thoi punna bunker tara manga thugai ki Marak asida Council of Higher Secondary Education Manipur na loba class 12 ki physics question paper leak oibaga mari leinana Manipur police na mioi ahum amaga chu phare thaudok asiga mari leinana mioi ani haukiba inspection namita police na phakrabani makhata na thijinduna jenaba mioi sing phanaba hotnari amaromda National Highway 37 amasung National Highway 2 da nomata tangai phadana changba potlam sing pusilakli security ki akanba sexual thoranga loinana gari chama marphuni thoi amasung chahum kuntaret Imphal tamna pusilakre Imphal East ki Palace Compound leba Akasbani Imphal ki Conference Hall da ngasi malengi nupi singi namit thoram pangthokli Akasbani Imphal ki official sing amadi karmachari sing saruk yaduna pangthokwa thoram aduda Akasbani Imphal ki Director Engineering and Nandakumar hai Manipur da nupi lan yauna tongan ba thodok kaya da nupi singna achoba thodang loduna damdam asibu kari da soiki gadagi haina yangsinduna lakli makna hai chenja thumja ki thabak Thauram sing thingnaba hotnabada Akasbani Imphal na achoba thodang logadabani office asigi oinadi online payment mapung phana chathari director na hai Manipur gi nupi singi phije chakchana lamdam asibu malem sinba thungbada masakta anbada achoba thodang lori Masigi World Women's Day study da khoi asuk yamna resilient oiba khoi maitai nupi laina khoi nupi lal khoi jun uprising mayam se da moina active participate tawdana anything khoi soi gidra macha masu soi gidra haiba sigi wakhalon sigi numit sidai da aina Manipur laiba nupi oiro prithvi laiba nupi mapoi kong nonjari ngasi aduga ana thabak ingang lobda su yai gaidi corruption free oisi akoi all India radio akoi na hauseba akoi na chin na hairaga khutna ma tawai thabak se akoi tok se khara aduna ngasi World Women's Day sidai da all men should promise nupa sing sina su yu yam na thabani na nupi khara su yu yam thakpagi mongam su uphange yam toina ana sigi culture se matang erode toroktana khoi maitai samaj adagi khoi Manipur gi paja samaj se mang driver akibe leile Physical Education amasung Sport Science ta honglakli ba saktam amasung masiga loinana lakliba anoba thawong sing singnaba amadi masina piriba khudong chab sing haibe hiramda numit humni chatharakpa malem thaki mifong asi loisilagani Manipur University ki Department of Physical Education and Sport Science na Indian Council of Social Science Research New Delhi ga khusam naraga sinbani Manipur University ki Auditorium Hall da pangthokwa thoram asida University asigi Registrar Professor W Chan Babu singna jingba saruk yari Manipur Central Jail Sajiwa Khabai Soida Leriba inmate singna saba khutsa haibagi pothok sing yonbagi mela ama ngarang pangthokre Raji Commissioner Home and Ashok Kumar na inmate singna puthokliba pothok sing yengbaga loinana makhoi bu pokning thogatki jail da leriba inmate singda masa marom dom thabak pijaduna masung khutsa haibagi training sing phanganduna mausagi punchida amuk halakna bagi pandamda Central Jail Sajiwa da vocational training kayamarum pangthokli Central Jail Sajiwa gi Superintendent SK Bhadrikana hai English ingani taramri taramanga dagi hauna jail da leiriba miyoi singda vocational amasung skill development training kamarum piduna lakli
MSPDCL na haukiba numit ini asida raija sigi tongan ba mafamsingda rate chathabada mai lana sijinarambagi damak consumer humphumanga phagatle masigi mathakta consumer niphutaruki mai kakthale makhata na mai niyom lana sijinabasing phabagi khongjang jangsingani hairi Assam Rifles na Sandel Jilla gi Beru Khudam Khulda Nauna Saba Community Hall amamiyamda khusinakre Assam Rifles na Sandel Jilla gi Tuile Londa Lemna Layeng bagi kem amasu pangthoki maduda miyoi samya kai henna layeng ki All India Congress Committee AICC Manipur State ki in charge na nauna hablakraba Saptagiri Sankar Ulka opagi thoram amangarang Kangpopi Jilla gi LNC Hotel pangthokre thoram maduda jilla adugi Congress dol gi karmi sing saruk yakhe madi dol gi karmi sing gi oiba mifam amasu pangthoki Indian Med Bibak na hairi Manipur yauna awang nongpok raja singda akak araw galoina na nong chugani lebak asigi awang nongchup mayai thangba Bharat amadi Gujarat ki mafam kyada lakadoriba numit humni marini asida sabagi sang Celsius degree 3 dagi manga phawa hengatlabi yai Bibak asin hai Konkan amasung Gawa Kerala amasung Mahe Karnataka ki samudra khongban Andhra Pradesh ki samudra khongban amasung Yanamda sabagi sang hengalakpaga loinana nungsita yawa isingi sangsu wangani hairi tabiriba pawase Akashbani Imphal dagini Central Industrial Security Force CISF inkhatki bagi yangkai taruk suba common thorum ngasi pangthokli Tamil Nadu gi Thakolamda pangthokpa CISF ki Raising Day Parade ka mari lenana wangang bada Gृह मंत्री अमित शाह na hai प्रधानमंत्री नरेंद्र मोदी gi lising makhad English ani kuntaret phawda malingi khwaidagi saw amsuba economy oigani mang hai CISF asi leibak asi ki sakhotbagi saruk amo oina lakli amadi leibak asi ngak senabagi damak maru oiba mafamsingda mathau tawri Nupi ngaktagi oiba CISF battalion bu thagatba phongdok laduna Gृह मंत्री na hai hojiki matamda thengnariba khudong chadba ching mayok nanaba hotnabada sarkar asina anoba makalki khusu khulagi khudong chaba ching sinaba hore lebak asi sakhotnaba hotnabada Tamil Nadu na achoba thodang lauri hairaduna Gृह मंत्री na hai CISF personnel singi hakselgi phibam phagatnanaba sarkar asina yengsilli masigi mathakta CISF personnel lakh ahungi imung manung singda hakselgi khudong chaba ching piri sirisa na hai आज यहाँ पर मैंने 127 CISF के बलिदानी जवानों का स्मारक पर उनको श्रद्धांजलि दी है 127 जवानों ने अलग अलग हिस्सों में सुरक्षा का काम करते हुए अपना सर्वोच्च बलिदान दिया है मैं सभी के परिवारजनों को भी ये कहना चाहता हूँ कि आपके परिवारजन के बलिदान के कारण ही आज देश उन्नत मस्तक के साथ दुनिया के सामने खड़ा है प्रधानमंत्री नरेंद्र मोदी ने हारी भारत न लम खुदिंग मक्ता माई पाकपा असिना मालेम सिनबा थुंगदा अनोवा आसा क्यामरुम पीरी मांग हाई पालेंगी मियाम हौजिकी जुग असि भारत की जुग नि हाइना ngangnari New Delhi da pangtokpa thorum amada saruk yaraduna प्रधानमंत्री ने हाई भारत असि ngasi मालेंगी चाखotpagi lambida ithil pibaga loinana laibak asi khongjel yangna चाखotpagi lambida changsilli मांग हाई nungsagi maingan energy puthokpa laibak singi manungda भारत असि manga suba manung challe direct benefit transfer ki khuthangda haujik phawbada lupa koti lakh nipuni toi beneficiary singi account da hapsin kre miyoi koti kunmanga lairaba pankhai ki mathakta pukhalakpa ngamle Shri Modi na maha ki pandam din naha lakh ama rajniti yahun bahai basini amadi makoina rajniti da yaw bahai basi imung adugi oina yan hanba oigadabane Numit nini ki khongchata प्रधानमंत्री नरेंद्र मोदी ngasi Gujarat amasung Dadra and Nagar Haveli da chatkani Shri Modi na Dadra and Nagar Haveli da tongan ba sakot thorangi project sing haudokani प्रधानमंत्री नरेंद्र मोदी na ngasi Dadra and Nagar Haveli da leiba Silbhasa da phamung changa yangkhai leiba Namo Hospital sangha ki Madugi tungda mahakna Saili Stadium da chatuna lupa koti lising ani changa marputare changna paikat kadaba amadi paikat pa tongan ba project hongpuni thoi kharagina sangha gani Karagina urep yung tanggani stadium maduda pangtoba thoram aduda teliba miyamda प्रधानमंत्री na wangangani hojik aroibada maru iba pau amo Council of Higher Secondary Education Manipur na lowa class 12 parikha gi physics question paper dik oibaga mari lenana police na miyoi ahunga su phare Akashbani Imphal na sinduna ngasi malengi nupi singi numit thoram pangthokli Central Industrial Security Force CISF lingkhat khibagi yankai taruk suba common thoram ngasi pangthokli amasung प्रधानमंत्री नरेंद्र मोदी ने हाइरी भारत न लम खुदिंग मक्ता माई पाकपा सिना मालेम सिनबा थुंगबदा अनोवा आसा क्यामरुम पीरी पाउ लोइजरे